mayambu ahanba maktada Manipuri wari yumjauna mayambu amukka hana taram noksari ngasisu aikoina bhapna mapung phana sagasaduna pujaraklaba adogumlaba wari ama mayamgidamakta khudol tamjarage haidana puduna laksari wari asi lithokjarapa matamda soikiba lankiba kaya yaurabasu mayamna puksal chauna ngakpiyu haidana haijari wari asi hingliba natraga laikhidraba kanagumba mataga mari lenana ijaba wari nasati bhapna mapung phana sagasaduna ijaraba adugumlaba wari amakakni phare mayam adudi wari asi haunaba tawjaraklagi ngasigi wari asigi maming schoolgi thawai Suresh matha sana mahaksu ningtham thagi matam maduda lambida dumak lai makutasu phaila mapai masasi itantana lai nungthilgi matamni lambida mamanaba amaga thengnai Suresh nang kadai tana saluribano sitaw interview ama yaurubani khalakadabadi mandeda paisa nungsasu asuki matik mina dum pine aikhoi gidi amata su pidi khangdre dei taw hojikal matam asi laira bai khoisi lairik phana wangna tamlabasu kari gumba amata kana balaiti hoini chummi nang na haridu hojikan di habi jabi mayam amasu thola banina paisa nungsa yaudrakadi sarkar gi thabak tawbasisu upay amata laiba nate aduni taw ado phare nang interview di nungdi nungaramro nungbudi nungairame haibabu aduda aise thajabasi sana ingam ngamdri yare se kanana khangba thokhaladi yare nang na sadu yamna sokthana suri yumda potha jaruro hoi da asi hairaga Suresh ado adam lai mayumda changlai mamana ngaikho exam nungairamra interview do kamai taramge ima kona imungda sanglaga ai wari do phajana sarasi mamana hoi sakto khilaga thamlabani ningthijana sathoklo ai saka sararo ima ai kekeno khara sasilai ngai khoi bungo nang nang asi yauriba interview asidi nungai rakpra ima hamugi hamu haidunida adam nungdi nungai aduda paisa nungsa pijadabani nai khoidi thabak asi khalakani haiba thajati is ludi lukreda ado ngasai nang mamtona kekeno khara hairambani mamtona keke hairiba thabaksu yengna nangki kekeno khara watana siena nang mamtona kekeno khara su palakpani kari wa phamboy di kaba khangdi oja oi bera keno oja su oi bagi wa mai pe palami hoima ai mamtonda phone amtang tawraga hanglagi asi haraga Suresh masado nyaktang potharaba matungda mahaki mamtonda phone tawduna hangi mahaki mamtonna Suresh mamton ngasai mamtonna kekeno khara imada hairame hai phone tawraga keke hairam ge mamton kaishu thoidokpa nateda aigi imanaba amagi school lai school ado mahaksu boarding su salaibani aduda school aduda oina mahaksu oja oina pubaduda kekeno oja amasu watle haibra keno aduda nang oigera na sum phone tawrambani thabak ama asum try tawna dum yengba yaida hoi mamton aisu sum yumda laibasi pamdraba aduda karigumba sel thokpa amadi tawgi haidana isi wakhal khalamba adudi sapsare nang haying do aikhoda mutang law aduga iga pulap puna saminarasi school do nungai te habado yengthoksi hoi mamton asi hairaga Suresh masado kitang dipai tabak ama tawgi paisa thokpa thabak ama tawgi haidana wakhal da su hana mamang thaktagi khalaktuna lakpaga mahaki mamton sapsan hek hogdorakpaga masado nungai jari nongalaklaba matungda mama amadi mapada mahak mamtongi manakta satki aduga school gi oja oina ba kekeno school adu nungai gadra mutang yengluge haidana mama ka mapaga da hairami mama ka mapaga na suyare Suresh mahaksu lakli makhoigi mamton tana mamton ka pulap saminaraba matungda mahaksu school adu haipet nungai gadra haiduna yengthoi school asi nungdi nungai gadaba mali Suresh ki wakhalda school asi onthona di masana ankreda nungai gadaba di mali aikoigi principal aduga wari ngak sanagadabra mamton principal ka da sanga gawari wata ngak sanagadabra natragana mamton da phone tawrakpa mamton gi manabaduga ina wari sanagadabra animak sanagadabani imanabado hana kokthokigi aduga maga pulap puna sangminarasi
Asi hairaga ngihak ngairami. Ngaihaktangi matungda Suresh ki mamtongi mamanabadasu lakle. Asum tawdana makoy humpulap thengnaraba matungda principal ki kada sanglai. Ibungo na oja oi bai basi yadi yari ibungo ki qualification si gairagadi. Phare horen la hayeng la kanu hekta lakpiro aduga hangchitagi oja oi basi adum tawrasi. Natraga na ibungo na hayeng tagi join tawgi hairagana horen si adum lakke habra natraga na hayeng si ayung na adum lakke habra. Sir o yani ay adum laksaragi. Ado sir laifam asidi kadai da legani sir. Laifam gidi kesu thudokpa warunu. Sidai sida ay gisu ka ahang balairi school asigi manungda saukidar su dum tumbani. Hoi sir. Asi hairaga Suresh mayum da halakle. Mahaki mamton ka pulap laklaba matungda kai keno khara loisilami. Mahak na ada pugadaba polam singa da su loisilaba matungda salagi haidana tawrakle. Mamana. Ado satpa matamda khara section sajna saluko. Hoi ma. Lamadu bu kolibi sorado nang kholamu. Hoi ma. Asum tawdana Suresh mayum dagi tholakle. School adu yauri. Ka ahang bado kadai no haidana principal dangi. Ka ahang bado su principal na talakle. Saukidar ka pulap laklaba matungda saukidar amadi Suresh amadi mahaki mamton su mahak na laigadaba kado madu pulap sengdokle. Khura sigi ka sidi imam gum tawida. Ibungo mam dabani mai thalakanda dum ngan bani. Ado khura di kadai da laigadaba. Ibungo idea da lay. Ado atai sidi ka hangba amata laitabani na idea da dum tummi. Sigi ka si school sigi oina dum hangbani. Sida sum gyanta na tumu. Kudong tiba ma thokadaba lairagadi engonda dum pau piro. Phone number so dum paina si. Hoi khura. Asi hairaga saukidar keso adum thokre. Mafam jaga si yaurabani na nang mamton so halage. Angang singado kai kaino khara lairak lesu paana ba tahoribani. Aisu kai kaino khara takpirukigi. Hoi mamton. Ado nang pharak tagadaba lairadi nang mamton da su pau piro. Hoi mamton. Asum tawdana mahaki mamton adu mayum da hankre. Suresh numidangi matam osilaklabaduda sak adu thongduna sari. Mayum da gisu siang sak ase kaya thoina purakti. Adubu laifam chafam gi hairagadi school asida dum nungaina laiba yari. Siang sak awal pa haibadi saba thakpada sangadaba polam singado. School asigi principal na loina pigi haidana hairaki. Asum tawdana numidangi matam yausilaklay. Suresu kai keno angang sing lairik taknabani haidana semba saba tawduna dumak pari. Suresh na wakal da khalai lairik paana. School asi onthona di phajakreda. Lairiba ka singa si su yamna sawi. Aina lairiba ka si adam saudi sawi. Phare. School asida isu oja oigani haidana laklabani na ngamna badu maksinba tare. Asi hairaga Suresh numitumadi wakal khalli aduga dum thakre. Nonga laklaba matamda school asigi oja singado school asida angang sing lairik taknabagi damakta mayum dagi laknare. Numit ado Suresh ki oina di ahanba school asida oina mahak su oja oiba numitni. Lairiba oja mayam sing aduga mahaka sakhang maikhang naraba matungda numitumadi lairik ase pakna takidre. Asum tawdana numit asilakle. Numit asilaklaba matam asida Suresh ado masado kaigumba amadi phawi. Adubu mahak kaya thoidokpa amata khanjinba tawde. Saukidar oiriba jiban gi manakta chatli aduga wari watai khara sanai. Kaka school asil linkhalakpa kyam kuirage. Kuidi yamna kuireda. Adu kaka school asi adum puba adum nungdi nungaibra. Nungaibani. Oja sing sisu yamna adum phabani da kasu akaiba amata laitabani. Adudi kaka na sida saukidar oirakliba se kyamde kuirage. Aidi khara kuireda. Aduda lairiba oja sing asi sum nungsibani na aisu mafam asida dum saukidar asi oiduna lairaba. Ado kaka oidi nupi angang di kadai yumda dum lehobro ka. Yumda lehowi. Isa adusu yamna saureda hojikti college ka tamla po ani. Asumna wari watai khara sanaraba matungda Suresh mahaki kada laklagi sak thonglukigi haidana lakli. Asumna Suresh na laklaba kana duda mahaki masasi school asida dum yenglami
School asi onthona su chawkhreda phasu yamna phajai phare ai su sak thongna ba kai kaino khara tawruragi haidana Suresh wakhalda khanduna mahaksu mahaki room tamna lai asumna school asida lairakpa mahaksu hapta muki changdi sujilakle Suresh na nongmadi wakhal khana mahaksi angang singi kai kaino khara takpa yaba mahaksu kai kaino khara pasilami asumna numidangi pung 10 tasilaklaba matamni Suresh masada karigumba amata khanba tawda urum sarum tawba horakli Maknang haktang urum sarum tawringai matam maduda mahaki room masida phimu sepi nupi masa magi matawda hulai sinduna sangba horakli Suresh madu matawdu ubada kanano haidana yamna kana lawi adubu nupi masada Suresh ki manak tamna phatlawna sanglam laba matungda amuk salawna mangkhri matawdu da Suresh mahak adu sumi kap thorakli ish haujik tawriba matawdu haujik tawrakliba matawdu kari matawno ai bumang manida pung asibu kaya taragi taramatoy kitang henbada ngairiba ish ai di sasi lairik pana urum sarum taw tharu redana phare tum tharagi haidana Suresh makha tana dumak tum thakri nongalak laba matam dam haki masada sukari gumba mata khantabana kana gumba mata tam thokhidri Suresh asumna sum thama phajalakle no maginumitni mahaksu school gi kaino khara thaba inkhang lo silu raba matungda numit taram dagi matamado walking hak chalu gi haidana mahaksu chalu bani walking chalu raba matungda Suresh mahaki room tamna lai matamado da jiban sulaiti kaka jiban se kadai tana sakrabano mahaki room da sulai budi gera se aina nga sailon silam baduda adum lonsen duna lai kadai tana sakrabano pare ai sudum sangagi haidana wakhal da khalli asuna lairingai matam maduda gera du sulon silam laba matung mahaki room tamna damak lai Suresh na gera sisu yang hangdok tabi lairisi kadai tana sakrabano mayum daga sakki gairamdi mayum daga mu lona sakraba sala asumna Suresh mahaki wakhal da su jaja yamna khalaga lai mahaki room yoram dagi matam maduda school gi gate ado kana gumba misak amana hangdorakpa gumna gate ado hangdolai makol adu tarakpa matamda Suresh na la asala kaka asi hairaga mai lai thorakpa matamda kana gumba amata di lairamdi gate ado ihai haidoktuna lairami Suresh matawadu da karino haidana wakhal da khalli kaino hujuwai da gate asi hangdokhiba taine aduga kana amuk laklaba sanu masak somata udi natraga ai lai basida lona sanglak dum tumina hankrabara asumna Suresh jaja yamna khalli adubu mahaki masada ki tujungba amata di phawdi makha tana mahaki room tamna dumak lai room gi thong ado hek hangdokya haidana tawba kana sida mahaki tung thangba saruga sida kana gumba nupi masa ma nokhedana satlawna langthoktuna sakki matawdu da Suresh masado aki tujungba khara phorai masa masi suma phamarang khangdana sapsap hekta yung khalai housing haktang ni mamangda tung thangba saruga sida kana gumba ama chengkhibaduna karino haiduna Suresh wakhalda jaja yamna khalaba matungda mahakna sumna mu khalai kaino da hausipu nupi masa school asida kana mu lairigi laiba taradi sakhiba yaida ai kitang thuna sanghoragi haidana parap sangai numita silaklaba matamni masada kaya thoina kibadi amata khaludri Suresh na sak thongna lairingai matamda jibanado gera se hango haidana yamna kana mu laurai ka jiban se huchi waida hala ibra ai bu gera se hangtokpa mu thokadori bro kaka la bro asumna hangba matamda kana gumba amata su khumakhidri Suresh na masadi ingangakna kaino da ngasi ai ki thodo aina thingnariba mayam asibo hapetang thoklaga yengsira yengtabana phanida asi hairaga Suresh wakhal da su jaja yamna khalli adubu kana gumba amata yengi di khankhidri Suresh na phari saga si thonglaga dum gyan tana saraga thabak atei kai keno khara tawragi asumna khanduna lairingai gera se hango haidana muksu kana gumba misak amana hairakle handa mukti hairakli basi jiban gi khonjel da mu hairakpani
Suresh masasi ithak thakatli. Kaino toriba thodok mayam masibu hairaga masadasu jaja yamna hangai. Handa mukti jiban phone tawraga mahaksi amutang ti thonga se hango haidana hairakli. Suresh masasi ipa pakatna gate adu tamna chatli. Gate adu gi manak hek yobaga gate adu hangdokli. Aduga Suresh na masado. Kaka di hausi ngihaktan ki mamangda yorakpada ngairibro. Isa tombado masa sagatle haidana ngihaktan yorubani. Nangondaga amata hairamdri. Ai su ngasai khara nganna halake khanbani. Aduda halakadabadusu isa tombado ngihaktan laikho haidana isi adum laitholai. Phare nang sak sarabra. Kaka ai di sak amata sadrida. Kaka di adagi adum yumda adum sarabro. Ngasi nong phadok khak lakpani. Gyan tana saraga sakro haidana nandom chana isi pharaga thambaduda saga si adum saraga lakle. Phare adudi nang su saka do sajarabanina gyan tana potha jaruro. Ai swagi kada dum changlagi. Asi hairaga jiban ado mahaki kada do maksangkre. Tauriba pumnamak singa sida jiban mahaksu karigumba amata khanba tawda masada karigumba amata thengadabanina mahaksu kashu thudokpa amata khanba tawda ado maksangkre. Sureshna Kaka jiban di do maksangkre. Mahakti karigumba amata thengadabanina. Ai di sasi ngasai thengnakiba mayam singado isasi ikida kirida. Tasing na iskula sida tamnaribra natraga karino. Hoi lamhang tumhangda sabanina asigumba thogdo asi khara di dumak thokadaba sumali hainaba amadi lei. Lamhang tumhangda saba skul natraga hospital oirabasu asigumba thogdo asi adum taptana thoi haidana ahlaman singna habibani. Phare asi hairaga Suresh masada mahaksu khara dik adum kiba phawri. Mahaki kaduda dum sanglaklaba matungda hayenggi taknaba angangsinggidamakta kaino mahaksu semba saba tawduna lairagado khara pari. Suresh na lairak pana matam madasu pung baro tasilakli. Pung asidi wangthongna thengkreda. Phare aisu aigi room asida pothanaba tawragi. Haidana phamung asi kankhal thaba horaklaba matam maduda mapala aduda kanagumba nupi masa amana thong asi hangdoklo haibagi matagumna susut launa kaplaga thong asi kokok launa thilakle. Matawduda Suresh masado kamprek khangi. Suresh na kainuda ngasi ge hingi ngasaidagi hona aingonda thengnariba thodok mayam sing asibu karino haidana wakhalda su jaja yamna khalai. Nupi masado su ngyaktang thong thilamlaba matungda adum tumina laikre. Suresh na kanano thong thilaido kanano asumna hangbada kanagumba amata pakhum pirakti. Suresh masadi pa khatna thong asida hangdoklo haidana thilaklibasi aibu isasi skula se karigumba kharadi dum laiba malida. Phare thokpa ama laksarasani ai so dum laibam thokpa dum lairagi haidana Suresh wakhalda sapyungna khalli. Ngai haktangki matungda mahak so dumak tum thakri. Ahingi matam haibadu oiraklabanina mahaksu masado waraduna dumak pothakri. Nongalak matamni skulgi matamni angangsing asisu yamna langi. Makoisu recess time gi matamda yamna langi. Aduga Suresh mahaki kada dum lai. Mahaki kada laklaba matungda asumna wakhal khalli. Ai bo muktangdi oza mayam sing asida hangsira. Hangarogeda. Hanguraga amuk lakpasu kuidri. Mafam asi thadokduna amuk chatningba amuk mangkhiduna aisi angangsing yamna takningdaba oza ama oibadu ai pamdi. Phare asi hairaga wakhal jaja yamna khali Sureshu. School gi matam adu loisili. Suresh hanagi matawgu mahaksu thaba inkhang tawba loisili. Aduga school asi mahaksu kaino khara munna yengba yaba yengi. Mafam asi hana kai thokdok thokiba laibagi haidana adumak yengi. Adubu saukidar oiriba jibandadi mahaksu wa amata ngangdi. School asi aina yengba matamda kaisu thudokpa amatadi leitida. Aina mapalda dukan phamliba miyosing asida hanglabasu seran turan amuk khankrabadi haidana karigumba amatadi hangkidre.
Numidangi matam yauksilakli. Numitumadi Suresh masada ware haidana dumak pothakre. Sureshna Ngasi di ontong ni sasi wakreda haipam topam amata khangba dauda. As pare potharaki haidana Suresh dumak pothakre. Nong alamdagi matamni Suresh pung mari tarakpa madugi matamda masasi mikap tholakle. Sureshna as yamna ngana mikap tholakreda. Ai bohogola sira miti single haibabu ngihaktang di phamung asida dumak hipkhige haidana wakhal ta khalai. Asumna lairingai matam maduda saukidar asi mahakso hokolaktu na kai kaino lamtu tasinbagi makhola mayamna kana taraklami. Saukidar kaka jiban asi yang ngana hokolakreda. Phare asumna lairingai da ngasai makai taraktaba makhol ama taba horagi. Angang khara laktuna makhol khara jaja thoktuna makhol khara singasi lepa leitana taba horagi. Sureshu nongalamdagi matam moisilaklabanina wakhaldasu kaya thoidokpa amata khanba tawdi. Sureshna angang singasi sanaba laklibra. Moishoyu ngadaduda walking chemboy karibo school asida dumak laibra. Natraga tongana tuition tawsi haidana oja amaga sinaduna laklibra. As phare lakning ba ma laksarasanu haidana Suresh wakhalda jaja yamna khalli. Adubu kasu thoidokpadi amata masada khanba tawdi. Asumna lairingai matam maduda ngihaktangda taramba makhol mayam singadasu loina phakire. Sureshna hogotpa yaba matam yauri hogalagi haidana hogalai. Asumna hogalakpa matamda school asigi campus adu pumchai saiduna lairami. Haujing ngihaktangi mamangda lam tasinbagi makhol takiba pumnamak singado karigumba amata hek tawda pumchai saiduna lairami. Masasi ingangakli. Sureshna hausi waida lam tasinkiba taine aduga angang kana no kharasu laklaga sanakiba taine aibu wakhalnara natraga kari. Asumna lairingai matam maduda jiban adu sogalakli. Kaka haujing ngihaktangi mamangda kaka si hogalambra. Ibungo aidi haujing ngihaktangi mamangda hogalamdi haujik ta hogalakpada ngairi. Adudi haujing ngihaktangi mamangda school campus manung asilam tasinduna kanagumba amana singdokpagumna makhol khara takhida. Nangbu takhibarane makhol singadubo. Asumna hairakpaduda Sureshu taan sare khandana mahaksu asumna hairai. Kaka hoi taki asi hairaga jibangi manakta khara sangsilli. Aduga Sureshna kaka school asida lakpa hobadagi hauna aigi sasi karigumba ama itok tawi. School asi karigumba thokdok khara thokhiba oibra. Aigi sasi lakpa numitudagi hauna kibagum aigi sasi jaja yamna phawi. Nangbu nasada ki tujungba phawbrane. Hoi kaka nahansu kaka yumda sakhiba numit ado kanagumba ama tung asida satlan sinduna aigi sasi lanthokhtuna sakhibagumna makhol khara tai laithokhtuna yingluba matamda su kanagumba amata lairamde. Adudi school asi mamang thaki matamda khara tawkhibado amuk mathi phongba horaklabra nauna lakpa miyoi singdana khara khit mehenbani. Kaka hairiba sibu aibu gyan menga ita tadre. School asi saba matamda nupi masa ama mistri gi masa nupi ama sikhi. Nupi masa adugi thawai ado asi adum tamna duna lairabani. Nupi masa gi thawai aduna mafam jaga asi amamuk mathi phongbani. Mathi phongba numitta mahaksu dum thengnaba miyoi sodum yawbani. Aduna mathi phongba matamda di kaya thoidokpa amatadi akaiba amatadi tawde haibabu akidu jungbadi khara phawanbani. Hoi kaka nahando aisu isada yamna kijaba phawduna masigi thong asidasu thongsi hango haibagi matagumna thongsi pana sida kapaga thong asi kokok haina thilai. Aisu kanano haidana jaja yamna khaluri. Yengosi aisu hana mamang thakta lakpa nauringaida kaino khara thengnakhi adubu aigi sada kaya thudokpadi amata khanjingkhiba tawdi. Kaka aidi sigumba thabaksi punsigi oina hanbasu thengsu thengnabani adubu isada ahanba thengnaba oibanara yamnaki. Sum lairakanda kasu thudokpa amata tawra oida. Yare asi hairaga
Jibansu kaya thuidokpa amata khanba tawda masaduda Sureshta themjili. Sureshti tawriba pumnamaksinga si manga sap manarabani. School asigi mystery ama school asi sabada masanupidu sikhi haiba. Karigumba tawdok kharadi thoklam kadabadi mankreda. Thoktragana kari as gyan men katadri. Asi hairaga Suresh wakal khanba yaba khallaba matung masado muk laitholakle. Hoida oiningba ama ojarasanuda school asida waja oige haidana laklabanina aina thakiba interview do handakti khalakpra khalaktabra amuktang yingi aduga khanda khalaktragasu hanjin atai lairiba thabak mayam singa si try loina tawsingi asi hairaga Suresh wakhalda su jaja yamna khankri ngehaktangi matungda angang singa do school da loina laknari angang sing laktuna lang khotana tawbaduda Suresh mahaki masada kharasu yang thoi Sureshna angang sing laktuna lang khotana tawbasi aini isada su yamna isasi nungai Pare school asida su kaino kakaji banasu kaino khara thoi hairabanina ai su leiba matamda khara section sajina leiba tari asumna khandana numidang ki matam maduda Suresh leirik makha tana khara patharami numidang ki matam maduda angang singi question khara semgi haidana mahaksu yamna kana hotnarami matam asisu khara sakhibana pung 10 makhai tasilakle Suresh masadu tumlagi haidana kaagi mai adu muthatki haidana tawi adubu handa marak tawri bapum namak singa sida kaagi mai ka mata muthat pasangdri kisu kiri Sureshna kaagi mai asi muthatlaroigi adum tumlagi asi hairaga wakhalda khanduna leiringai phamung tamna dumak lakle ngehaktangi matungda kaagi mai asi phutlawn hekta mutkhri matawduda Suresh ingakle mataw karamna kaagi mai asi dimutliba aina kaagi mai asi muthakibasu laiti Mapam thang badalai riba mai asidi dumak thali aigi kaagi mai asina mutlibasina karigi asumna wakhal khanduna lairingaida kadom thangba sarukdagino khangdi mi amana lakpagumna makhol khara tarakli makhoge beranda aduda Suresh adum tumina lai tarakliba makhol ado kadom thangba maikaidagino haidana mahaksu puning changna dumak tari makhol ado sumasum nupi masa mana khongkap launa thangdana lakpagi khonjalni asumna sum laklaba kana duda Suresh ki thonang mapaduda sapting hekta lepkhre nupi masado Suresh sum hakna uraba magdada masado iki ba phawi ish kaino tori sidia sida lepi basidi ahingi matam yoksla kadura basida kadai dagi angangno asumna wakhal khalna lairingai matam aduda nupi masado mathanta hekta tapna nokpagi makhol amada makhol khara tholai Suresh madugi matawduda lawai samkaksi chap yungle Sureshna ish kaino torisidi sana namakki tawrabra asumna lairingai da mahaki kaagi thonga da suma sama thanda lok ado hangdorakle aduga thonga do tapna hangdoraklaba matungda Suresh mahaki masado hena kire thonga do hangdorakpa matamda Hogsik ngaktangi mamangda lepaga lairamba nupi ado amuk laibu uramdre Suresh nupi masado lairamda baduda masasi humang napi kangli aduga kadaida laibano haidana mahaksu masado kai da laiduna inglai hogsik ngaktangi mamangda lairamba nupi masado amuk uge phangkhidre kadaida namuk laikhraba asi hairaga thong tamna mamai dumuk laithorapa matamda nupi masado gi mami dumuk sitmuna mahaki kaagi thong aduda mami tarakpaduda Suresh masado khamprek khangle Suresh masado yamna khana lawi asum hek lawba matamda mikap thorakle table da mahakse dumak nga thaduna tumlaga lairami as aidi sase tum tharaga lairamle pothana batawragi class 7 gi question singa sidi siam labanina 8 gi simu hayeng pairagi ayare tum thana batawragi asi haidana wakhalda Suresh tu su khanduna kaagi mayadu muthakki mukhalai muthalaroi adum tumlagi haidana wakhal khalli kaagi maidu madi muthatre mahak sausi ngaktangi mamangda ukiba mayam singado wakhalda khallaba matungda pangkida kibadi phawi aisi pangdi pangida
ꯀꯦꯟꯗꯜ ꯑꯃ ꯀꯩ ꯑꯃ ꯂꯩꯔꯒ ꯊꯝꯃꯗꯤ ꯏꯁꯥꯁꯤ ꯀꯤꯕꯁꯨ ꯈꯔ ꯐꯒꯗꯕ ꯃꯗꯨꯁꯨ ꯑꯃꯠꯇ ꯇꯧꯍꯧꯗ꯭ꯔꯤ ꯐꯔꯦ ꯇꯨꯝꯊꯅꯕ ꯇꯧꯔꯒꯦ ꯁꯨꯔꯦꯁꯁꯨ ꯃꯁꯥꯁꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯒꯦꯠ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯈꯣꯡꯀꯥꯞ ꯑꯁꯤ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ ꯁꯨꯔꯦꯁꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯑꯩꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯏꯗ ꯒꯦꯠ ꯑꯁꯣꯝꯗꯒꯤ ꯃꯥꯜꯂꯤꯗ ꯁꯨꯔꯦꯁꯁꯨ ꯋꯥꯈꯜ ꯈꯟꯗꯅ ꯃꯍꯥꯛꯁꯤ ꯑꯗꯨꯝ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯪꯒꯤ ꯃꯇꯧ ꯑꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯦꯞꯂꯔꯦ ꯁꯨꯔꯦꯁꯁꯨ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯁꯥꯁꯤ ꯊꯛ ꯊꯛꯀꯠꯂꯤ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯌꯦꯡꯕꯗꯤ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯁꯨꯔꯦꯁꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯂꯦꯞꯄꯤꯕꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯎꯈꯤꯕꯗꯣ ꯃꯗꯨ ꯆꯨꯝꯂꯤꯗ꯭ꯔꯥ ꯑꯩ ꯏꯁꯥꯁꯤ ꯏꯀꯤ ꯀꯤꯈ꯭ꯔꯦꯗ ꯑꯩ ꯀꯀꯥ ꯖꯤꯕꯟꯗ ꯐꯣꯟ ꯑꯁꯤ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯍꯪꯁꯤꯔꯥ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯥ ꯃꯊꯟꯇ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯤ ꯁꯨꯔꯦꯁꯁꯨ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯃꯍꯥꯛꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯁꯨꯔꯦꯁꯅ ꯀꯩꯅꯣ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤꯗꯤ ꯇꯁꯦꯡꯅ ꯇꯝꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ ꯁꯨꯔꯦꯁꯅ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯁꯛ ꯑꯁꯤꯁꯨ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯀꯗꯥꯏ ꯇꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯍꯥꯏꯗꯅ ꯂꯩꯗꯅ ꯉꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯃꯪ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯗꯨꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯨꯔꯦꯁꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ ꯁꯨꯔꯦꯁꯇ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁꯥꯔ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯁꯨꯔꯦꯁꯇꯤ ꯃꯁꯥꯗꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯂꯥꯎꯕꯗꯨꯗ ꯈꯔ ꯂꯥꯞꯅ ꯂꯩꯔꯤꯕ ꯖꯤꯕꯟ ꯃꯍꯥꯛꯁꯨ ꯍꯧꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕ ꯃꯥꯜꯂꯤ ꯁꯨꯔꯦꯁꯀꯤ ꯃꯅꯥꯛꯇꯝꯅ ꯇꯣꯔꯆ ꯑꯃ ꯄꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯏ ꯁꯨꯔꯦꯁ ꯑꯗꯨ ꯃꯁꯥꯗꯨ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯖꯤꯕꯟꯅ ꯁꯥꯔ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯁꯥꯔ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯁꯨꯔꯦꯁꯇꯤ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯇꯨꯅ ꯃꯁꯥꯁꯦ ꯀꯤꯕ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯀꯀꯥ ꯖꯤꯕꯟ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯂꯥꯛꯂꯤꯕꯁꯦ ꯀꯀꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯀꯀꯥ ꯖꯤꯕꯟꯅ ꯁꯥꯔ ꯑꯩꯅꯤ ꯁꯥꯔ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯨ ꯁꯥꯔ ꯖꯤꯕꯟꯅ ꯑꯁꯦꯡꯕꯃꯛꯅꯤ ꯍꯥꯏꯔꯛꯂꯕꯃꯛꯇꯗ ꯁꯨꯔꯦꯁꯅ ꯀꯀꯥ ꯖꯤꯕꯟ ꯑꯩ ꯏꯁꯥꯁꯦ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯐꯃꯨꯡ ꯑꯁꯤꯗꯒꯤ ꯏꯁꯥꯁꯦ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯐꯠ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯩ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯖꯔꯛꯀꯦ ꯁꯥꯔ ꯖꯤꯕꯟꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯔꯦꯁꯁꯨ ꯃꯁꯥꯗꯨ ꯀꯤꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯖꯤꯕꯟꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯀꯥꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ ꯖꯤꯕꯟꯅ ꯁꯥꯔꯅ ꯀꯩꯅꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯣ ꯀꯀꯥ ꯖꯤꯕꯟ ꯑꯩ ꯏꯁꯥꯁꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯊꯛ ꯅꯤꯛꯂꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯃꯪꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯅ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ ꯖꯤꯕꯟꯅ ꯃꯃꯥꯡ ꯊꯛꯇ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯃꯨꯛꯐꯥꯎ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯍꯥꯛꯅ ꯅꯤꯡꯉꯝꯗꯕ ꯀꯩ ꯂꯩꯔꯕꯅꯣ ꯀꯀꯥ ꯖꯤꯕꯟ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯑꯩ ꯀꯨꯏꯅ ꯁꯥꯡꯅ ꯄꯟꯊꯗꯨꯅ ꯂꯩꯕꯁꯤ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯛꯇ꯭ꯔꯤ ꯁꯥꯔ ꯑꯗꯨꯝꯅꯗꯤ ꯍꯥꯏꯕꯤꯒꯅꯨꯗ ꯃꯐꯝ ꯑꯁꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯨꯔꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯐꯕ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯁꯥꯔ ꯂꯩꯕꯒꯤ ꯑꯩꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯤꯅꯤ ꯁꯥꯔ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯧꯒ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯁꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯥꯟꯅ ꯇꯧꯈꯤꯕꯗꯨꯒ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯈꯔꯗꯤ ꯍꯦꯟꯅ ꯁꯥꯊꯤ ꯀꯀꯥ ꯖꯤꯕꯟ ꯑꯩꯗꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝꯁꯨ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯃꯃꯥꯡ ꯊꯛꯀꯤ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯃꯨꯛꯐꯥꯎꯁꯨ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯊꯦꯡꯅꯒꯦꯁꯨ ꯈꯜꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯀꯥ ꯖꯤꯕꯟ ꯑꯩ ꯏꯁꯥꯁꯤ ꯈꯟꯕꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ
ꯑꯩꯅ ꯍꯩꯖꯔꯤꯕ ꯏꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗ ꯃꯉꯥꯜ ꯄꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯂꯥꯛꯄꯅꯤ. ꯑꯗꯨꯕꯨ ꯀꯨꯏꯅ ꯁꯥꯡꯅ ꯑꯩꯅ ꯈꯟꯖꯔꯤꯕ ꯄꯥꯟꯗꯝ ꯑꯁꯤ ꯌꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩ ꯋꯥꯈꯜꯗꯁꯨ ꯌꯥꯝꯅ ꯆꯤꯡꯅꯔꯛꯏ. ꯁꯔ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜ ꯑꯃꯠꯇꯁꯨ ꯈꯟꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯁꯤꯗ. ꯁꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯁꯔꯁꯨ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯦ ꯍꯥꯏꯕ꯭ꯔꯥ ꯁꯔ? ꯀꯥꯖꯤꯕꯟꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗꯤ ꯌꯥꯝꯅꯁꯨ ꯄꯤꯛꯏ. ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤꯔꯥ? ꯍꯣꯏ ꯁꯔ. ꯑꯗꯣ ꯁꯔ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ 이반이시 pulap tuminarasira sir. Kajiban, famung asidi yamna pigi. Kajiban ga ibani tuminabada nungaigadaba mandi. Kamai tawsigi Kajiban? Phare sir. Ai makhada oina tharaga tumlagi. Aduna pharani sir. Kajiban, nungaigadrane? Hoi sir. Aidi kasu thuidokpa khanba laitida. Asi hairaga numitumadi Jiban amadi Suresh mabani pulap puna tuminari. Asumna nongalamdagi matam maduda Suresh na kay kaino mahaksu mikap thoraktuna makol khara tarai. Mikap thorakpa matamda hingi matam na goisili. Nupi masa ma school gi campus manung asida isai saktana lay dana sapigi khonjal mayam singado Suresh mahaki masana taaba horakli. Mataw duda Suresh. Kaino tori basina? Kajiban siyaw doksira. Kajiban. Si hairaga hogdoi. Jiban sokolai. Jiban na. Sir, kari taurage sir? Kajiban, tu school ki campus manung asida kanagumba nupi masa amana isay ngangang salibasi. Kajiban di tabro? Hoi sir, ay tajay. Sir amutang tholaga yengusira. Kajiban, ay di sasyam na kiri. Thongnaw asida hepetang hangdoklaga yengsira. Hoi, yengsi. Asi hairaga mamli tauriba nongalamdagi nongamphung khara phaurakadoroba matam maduda Thona wado khara khajik hangdoktuna yengi. Asumna yengluba matam maduda campus manung aduda nupi masa amagi matawgumna mami sami oina itawk tawraga mayek iseng-sengda taphungnana chatlibado mabani su mayek sengna uri. Madugi matawdu uruba matamda makhoi animak kibana yadri. Masamana animak sap loina yungi makhoi animak. Kajiban, sidi nupi masa natro? Mani sir. Ay di wonthona kikreda. Asumna mabani na murum sonduna wari watai sanarakpaduda campus manungda satlamliba nupi masado saplepi. Makhoi ani su tumina saptingna lepi. Aduga karino haidana wa ngangnaramba pumnamak sing adu sapsapekta lepi. Asumna yengduna leiringaida nupi masado mamai tapna laisilakli. Asumna hek laisilakpa matamda makhoi ki maikai tamna dumak laisilakpaduda makhoi ani dumakto kiba hemandana thongado khangthing thingsilli. Asumna lairingai matam maduda nupi masado isai ngangdana makhoina lairiba room ado madugi manak tana muk lakli. Thong adugi manak tana isai ngangduna saptingna lepi. Aduga thong asi hangdoklo haibagi mata agomna thong asi dongdong launa thilai. Thong se mukta hangdokpiyo ba? Thong se mukta hangdokpiyo. Asumna hairakpaduda Jiban masado akitu jungpa phaurakli. Jibanna, hai, thawai, chalo. Nangi na phamda chalo. Sidi aikoina laigadabani. Asangbaga asibaga tinaba yaba nate. Chalo. Asumna haikibaduda tumina dumak laikri. Ngihaktangi matungda nong asi ngalakli. Nong anbaduda akitu jungbadi kaikumba amata phawkidri. Adubu numidangi matam asida khara muk tawrakadra haiduna mabani ki masada akitu jungbadi dumak lepa laitana phawri. Jiban hairai. Sir, numidangi matam simadi may asyangba thanduna adum tumlasi. Dukla kendal la kaino ama thalaga tumasi. Hoi Kajiban, aduna pharanida. Numitugi numidangni. Kendal packet ama lairure. Aduga dhuksu lairuraba matungda thanduna dumak tumli. Numitugi numidangi matamni makhoi ani sinungaina pothari. Numitumudi tumlamdaigi matam maduda karigumba amata tawrakhidabadudha yamna nungaina pothari. Electric may asi thana kendala masu thali. Adubu pung paro hek tarakpa matamda kendala si tumina dumak mutkri. Kendala si pung tumna saktuna. Asumna lairingai matam maduda kadom thangba sarupdagi no khangdi. Huisel khongduna kanagumba miyoi khara na tapna school gi campus asida lakpagum makhol khara tholakli. Tanja asida Suresh mikap tholakli. Mapamarang amata khangdana mikap thorakpaduda Suresh mahaki masada angakpa phawri. Kendala si sumut ledana.
ꯀꯗꯥꯏꯗꯒꯤ ꯇꯥꯔꯛꯂꯤꯕ ꯍꯨꯏꯁꯦꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅꯣ? ꯑꯩꯅ ꯇꯥꯔꯛꯂꯤꯕꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗꯣ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯇꯥꯏ, ꯑꯗꯨꯕꯨ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ꯫ ꯁꯨꯔꯦꯁꯅ "ꯑꯣ ꯍꯧꯔꯦꯗꯅ, ꯁꯤꯗꯤ ꯆꯞ ꯆꯥꯅ ꯍꯦꯛ ꯍꯧꯔꯤ꯫ ꯑꯩ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯁꯤ ꯑꯩ ꯃꯤꯍꯨꯜ ꯊꯧꯍꯨꯜꯒ ꯑꯃꯠꯇ ꯍꯦꯛ ꯁꯨꯗꯅ ꯁꯤꯕ ꯇꯥꯔꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯞꯅ ꯀꯞꯅ ꯂꯥꯛꯂꯤ꯫ ꯀꯞꯇꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯧꯏ꯫ ꯁ꯭ꯀꯨꯜꯒꯤ ꯀꯦꯝꯄꯁ ꯑꯁꯤ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯨꯛꯅꯤꯡ ꯍꯦꯛꯇ ꯅꯤꯜꯂꯤ꯫ ꯁꯨꯔꯦꯁꯁꯨ ꯃꯁꯥꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯈꯥꯗ ꯊꯥꯗꯨꯅ ꯇꯨꯝꯂꯤꯕ ꯖꯤꯕꯟ ꯑꯗꯨ ꯍꯧꯗꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯨꯔꯦꯁꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟ ꯋꯥꯏꯗꯨꯗ ꯂꯦꯞꯄꯤ꯫ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯔꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯀꯤꯕꯅ ꯌꯥꯗ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯏꯁꯩ ꯁꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯔꯦꯁꯀꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯀꯤꯕꯅ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯏꯁꯩ ꯁꯛꯅ ꯁꯛꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯤ꯫ ꯏꯁꯩ ꯁꯛꯂꯝꯕ ꯑꯃꯗꯤ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯝꯕ, ꯀꯞꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯁꯥꯔ, ꯑꯩꯒꯤ ꯀꯣꯏꯁꯟ ꯑꯗꯨ ꯀꯗꯥꯏꯅꯣ? ꯀꯣꯏꯁꯟ ꯑꯗꯨ ꯄꯤꯕꯤꯔꯛꯂꯣ, ꯑꯩ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯧꯖꯤꯛ ꯊꯥꯔꯒꯦ ꯁꯥꯔ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯨꯗ ꯁꯨꯔꯦꯁ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯁꯝꯅ ꯆꯞ ꯆꯞ ꯌꯨꯡꯈꯠꯇꯨꯅ ꯃꯁꯥꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯑꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯁꯥꯗꯨ ꯈꯤ 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 ꯍꯤꯒꯠꯇꯨꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯁꯨꯔꯦꯁ ꯃꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯜꯂꯛꯂꯤ꯫ ꯊꯣꯡ ꯑꯗꯨꯁꯨ ꯀꯥꯎꯈꯥꯏꯔꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯟꯅ ꯀꯟꯅ ꯍꯦꯛꯇ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯖꯤꯕꯟꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯖꯤꯕꯟꯅ "ꯁꯥꯔ, ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯀꯔꯤꯅꯣ?" ꯁꯨꯔꯦꯁꯇꯤ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯖꯤꯕꯟꯅ "ꯁꯥꯔ, ꯇꯥꯕ꯭ꯔꯣ ꯁꯥꯔ? ꯀꯥꯖꯤꯕꯟ, ꯀꯔꯤ ꯍꯥꯏꯕꯅꯣ ꯀꯥꯖꯤꯕꯟ? ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕ? ꯀꯥꯖꯤꯕꯟ, ꯄꯨꯡꯀꯨꯏ ꯀꯨꯏꯗ꯭ꯔꯤ꯫ ꯀꯦꯟꯗꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯆꯨꯈꯠꯄꯤꯔꯣ, ꯑꯩ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯁꯤ ꯀꯤꯔꯤ, ꯀꯨꯝꯕ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯦ ꯑꯩ"꯫ ꯍꯥꯏꯔꯒ ꯀꯦꯟꯗꯜ ꯑꯗꯨ ꯂꯪꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯖꯤꯕꯟꯅ ꯀꯦꯟꯗꯜ ꯑꯗꯨ ꯈꯔ ꯊꯨꯅ ꯆꯨꯈꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯂꯥꯡꯂꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯍꯦꯛꯇ ꯂꯩꯈ꯭ꯔꯤ꯫ ꯃꯇꯧ ꯑꯗꯨꯗ ꯖꯤꯕꯟꯅ "ꯀꯩꯅꯣ ꯁꯥꯔ, ꯉꯁꯥꯏꯅ ꯍꯧꯗꯣꯔꯛꯀꯦ ꯍꯥꯏꯗꯤ? ꯀꯥꯖꯤꯕꯟ, ꯑꯩ ꯏꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯗꯅ ꯇꯨꯝꯕꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯤꯀꯞ ꯑꯁꯤ ꯉꯟꯅ ꯑꯗꯨꯝ ꯊꯣꯛꯂꯛꯂꯒ ꯀꯥꯖꯤꯕꯟ, ꯑꯩ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕꯁꯤ ꯑꯩ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗ꯭ꯔꯦꯗ꯫ ꯑꯩ ꯑꯇꯣꯞꯄ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯍꯣꯡꯗꯣꯛꯂꯒꯦ, ꯅꯠꯇ꯭ꯔꯒ ꯑꯩ ꯃꯥꯝꯇꯣꯟꯗꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯒꯦ꯫ ꯉꯥꯏꯈꯣꯗ ꯁꯥꯔ, ꯃꯇꯝ ꯈꯔ ꯈꯖꯤꯛꯇꯪꯗꯤ ꯌꯦꯡꯈꯤꯁꯤ꯫ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧ ꯈꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯗꯣ ꯁꯥꯔ, ꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗ ꯑꯃꯠꯇ ꯇꯝꯗꯕ꯭ꯔꯥ ꯁꯥꯔ? ꯇꯝꯗꯦ꯫ ꯑꯩꯅ ꯂꯥꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗ ꯂꯣꯏꯅ ꯇꯝꯃꯒ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯇꯝꯅꯕ ꯈꯣꯠꯄ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯂꯩꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯣꯛꯅꯔꯛꯀꯗꯕꯁꯨ ꯃꯥꯜꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯛꯄꯁꯨ ꯅꯧꯔꯤ꯫ ꯍꯦꯛ ꯂꯥꯛꯄꯒ ꯕꯗꯅꯥꯝ ꯄꯤ ꯍꯥꯏꯒꯗ꯭ꯔꯥꯅ ꯑꯩꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯕꯅꯤ ꯀꯥꯖꯤꯕꯟ꯫ ꯐꯔꯦ ꯁꯥꯔ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯣꯊꯥꯔꯁꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯩ ꯀꯩꯅꯣ ꯈꯔ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯔꯗ ꯍꯥꯏꯔꯁꯤ꯫ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯃꯕꯥꯅꯤꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯔꯗ ꯃꯈꯣꯏꯁꯨ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ "ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯦꯝꯒꯠꯄ ꯍꯧꯔꯛꯄꯗ ꯑꯉꯥꯡ ꯑꯃ, ꯃꯤꯁꯇ꯭ꯔꯤꯒꯤ ꯃꯆꯥ ꯑꯃ ꯁꯤꯈꯤꯕꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯃꯍꯥꯛꯁꯨ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯝꯅ ꯇꯝꯅ ꯍꯥꯟꯅꯒꯤ ꯁ꯭ꯀꯨꯜ ꯑꯔꯤꯕꯗꯨ, ꯃꯗꯨꯗ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏ ꯀꯦꯝꯄꯁ ꯑꯁꯤꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯗꯨ, ꯃꯗꯨꯗ ꯃꯍꯥꯛꯁꯨ ꯊꯧꯔꯤ ꯑꯁꯤ ꯍꯦꯛꯇ ꯌꯥꯟꯁꯤꯟꯗꯨꯅ ꯁꯤꯈꯤ꯫ ꯁꯥꯔ, ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯊꯧꯔꯤ ꯌꯥꯜꯂꯤ ꯍꯥꯏꯔꯤꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯕ ꯑꯉꯥꯡꯅꯣ? ꯀ꯭ꯂꯥꯁ 8 ꯇꯝꯂꯕ ꯑꯉꯥꯡꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯃꯔꯝ ꯑꯗꯨꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯃꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯈꯔ ꯈꯔ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯕꯅꯤ꯫ ꯀꯨꯏꯗꯤ ꯀꯨꯏꯔꯛꯂꯕꯅꯤ ꯐꯈꯤꯕ, ꯑꯗꯨꯗ ꯍꯟꯗꯛ ꯁꯥꯔꯅ ꯑꯃꯨꯛ ꯂꯥꯛꯄꯁꯤꯗ ꯃꯊꯤ ꯑꯃꯨꯛ ꯐꯣꯡꯂꯛꯏ꯫ ꯐꯔꯦ ꯁꯥꯔ, ꯁꯥꯔꯅ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ꯫ ꯑꯗꯣꯃꯇꯝ ꯈꯔ ꯈꯖꯤꯛꯇꯪꯗꯤ ꯁꯥꯔꯁꯨ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯩꯕꯤꯈꯣ꯫ ꯑꯩꯈꯣꯏꯁꯨ ꯐꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯁꯤꯜꯂꯛꯀꯦ ꯁꯥꯔ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯦꯁ ꯑꯗꯣ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯝꯂꯒ ꯐꯔꯕꯗꯤ
makha tana laikhigi khalai. Lai tin khoramlaba matungda kaisu thudokpadi akaiba amata tawrakhidri. Adubu Suresh ki masada tawkiba pumnamak sing aduna khara ki tujungbadi adumak phauri. Asumna matam khara school asida oja oiramlaba matungda Suresh sumhakna exam mathang thakiba mayam sing adugi marakta merit list ta khalakle haidana mayam ase wa hekta lawnai. Suresh thabak ama khalakle haibaduda yamna harawi. Mahakna hana oja oiramliba school asida oja oibadu toktoklaba matungda mahaksu training gi damak adumak chatkri. School asisu kaisu thudokpa amata tawdana adumak lehori. Suresh sumhaki thabak mafam aduda adumak training tawba adumak chatkri. Wari ase matang asida losinjari. Wari ase nungaibirabadi like amadi subscribe share tawiramu haiduna haijari. Phare mayam adudi ngasigidi matang asida losinjaragi. Mathangi warida mo hana thengnarasi.